Pausedi Yumpam Uiva Maruiva Pau Karab de Taujari. Manipur Ningtamle Laothokluba N.Samarjit. Delhi Yarfort Taki Pare. Manipur India Dagi Ningtamle Exile Government Lingle Aina London the Laothokluba Salai Holdings Private Limited Ke. Hanagi Chairman cum Managing Director N.Samarjit Hokiba. Ahingda NIN Indira Gandhi International Airport Taki Pare. Tazabaya Mafam Dagi Pangpa Pauna I N.Samarjit Garang Bidang Pung Taramatoi Makarum Tarakpada. Mapang amata jaudana Indira Gandhi International Airport da thong lakibane. Mahag London dagi Dubai dagi New Delhi power lakibane. Airport asida hek thong labaga atay passenger single loina na mahag immigration mamang talip to na mapal lebak tage. Lakpada sangba che sang sing yangke. Matamadu mahag impal da satkani ay na pangtok say ayre. Pawasin na makata na ay hanadagi hauna airport sing da mahag lakpada nantok hankita na ba NI na akan ba message piton layba maram na. Mapo kudagta immigration ki official sing da ka amade pusilag pamanke tungda mafam aduda NIA gi team sing lakna gandaring bam Samarjit po pharaga pukhibane Ningtamle haina claim tokiba Manipur State Council ki Minister of External Affairs and Defense of Manipur State Council oi aijekiba naringbam Samarjit Indira Gandhi International Airport IGEA jarok laba tungda COVID-19 ki test toke mak NIA na gasi mak imphal da puna na pathorang torangke adubo khodong chada bakara dagi thorang adu tuklaga hayeng angan basarukta Partiyala kota putok laga transit remand loba galoina impal da purukna pathorang tauri aina pawasin makatare naringbam Samarjit na matam khara ki mamang da social media da thagal kiba warul khara dam hak athu matam da India da lak lagani amasung mahak fal lagani ana phongdo kiba lai khrabane masigi sumatak tam hak po NIA gi kangbu na surrender tona na ba kayar khana mangonda ai kiba lai khrabane magi mung manu ki biyo sing da su akan ba pressure pi na surrender tona na ba leptana hona rakhibane aire Adumapo London da Bangkok press conference amana Manipur India dagi Ningtamle aina haibada yaukiba exile government ki chief minister ni aijiba jambem perende phabangamdre magau jiksu London da lai aina thajanari amarom da Manipur bo India dagi Ningtamle aina lauthok bagloina exile government lingle aikiba mi manga gi matakta Social Investigation Agency NINSR sing phal tawkhre maragasi da April ani gi tungda thorkpa tekchak Khudingmak Leingakna pugadabani Manipur High Court na salai holding private limited kamari leina bank account sing thingjin danaba khangan khrabasu Leingakna ngasi fopoda adumak thingdun thamba asina depositor lising ani henbada awaba piba janingde April ani gi matung da khamthing na awaba mayuk nariba depositor singna changchilak pa khongjang da thorakpa afafata gi tekcha Khudingmak Leingakna pugadabani aina JSC for salai depositor na phangdorakle hiramasi gi matang da ngasi Manipur Press Club da bangthok po pawgi mifam amada JSC asigi chairman wahengbam Joy Kumar na pami singda hai Salai Ording Private Limited ki masa amu oina leiriba Smart Investor lising ani henbana awhaba khangduna lakba sahi ama makai farakle society asida invest tawriba investor sing asi masage wana tungchinjaba senpham thamjin bane Salai Ording Private Limited ka mari leinaba bank account sing thingjin khidanaba Manipur High Court na khan khrabasu Leingakna thingjinduna thamlibasi kari maramgino magna makhatana hai Salai Ording Private Limited ki board of directors singna April ani da depositor sing ki senpham pithok khalibani abasi thajaba ngamdre karigumba pithok pangam drabadi matam kyadagi sara henbagi sena khangduna laklaba investor sing ki khongjang lakani hiramasi ki matang dangarang chief minister da memorandum pisinkhre nakala marom da custom superintendent ki mayum CBI na raid tawkhre lupa lakh taraga lising yang mapan amasung sana kayamarum phangbangamkhre central government ki employees na sathaba Senja Thumja amasung masagi senthok ka maran mathungka chanadabagi case ka mari leinana Central Bureau of Investigation CBI Impal Branch na Manipur da mathau torbe central government ke employees ki mathakta chatharakpa akhanaba drive ki sarukam bawaina ngasi customs ki superintendent ki jumda Raid Chtthakhre CBI na ngasi ayo akhan badagi midang athengba phawba Raid Chtthakiba customs division Impal ki superintendent aduki maming wahengbam Hemant Kesor Luang kawe mak nongmai bung chaprom lekai dagine Customs ki Group B gazetted officer ni aduga hauzik na Mizoram da posting taribane Raid Chtthakhre matamadu tam hak masamak sujum adu teleram ki tungdam hak phare aire timaduna Hemant Kesor Luang ki Impal es ki khurai khoidingjam laikai de leba khoidingjam nandababu ko bami amagi jumda su raid tawkhe nandababu aire bami asina Hemant Kesor ki makubok ne magi sentok ka maran mathunga chanadri aiba paw leibedagi CBI ki team ne Hemant Kesor ki phone amasung hak ki thabak Thaudong haukiba tha anirongki mamangdagi question senadun lakibani aina CBI gi likhul amana aire KSO ki Pung nifu karipat gi ban hndokkhre Manipur ki scheduled tribe list dagi any Kuki tribe Laothokpa yaroi haiba demand da Kuki students organization
KSO na kogbiba pung nifur kanipan gi bal lenga kacha sinaba purapadagi matam khara gi oina hndokkhre hiramasi gi matang da KSO General Headquarter gi General Secretary Thanglenman Semtena tadorpa Zero Lamana hai Manipur Leingakna local khongthang amoi ngasi All Secretariat Labor Tribal Affairs and Health Minister gi Office Chamber da KSO gi mihut kangbu amadi lenga ka wari sanake wari sanaba aduda KSO gi maket gi makhoi gi demand Manipur gi Schedule tribe list gi any ko ki tribal Laothokpa yaroi haiba wafam pukhalake maikeni gi marakta kupna khannar batung da lengak da KSO gi demand adu maram chai khanduna issue asi mathang gi cabinet mifam da pukhatuna khanaragane madu phobudi KSO gi khongthang adu andok pinar balenga ki maikedi gi thamke lengak na piri batha jabasing asing matung inna KSO na kauramba pung nifu gani pan gi pan adu matam khara gi oina andokle karigumba lengak na thajaba piri ba matam asi phawbu gi manung da KSO gi demand asibo Tabak don thok pangam dabadi makal makhakia gi khongjang sangsin na ba sem sadun leiri ainasu zero lodun makhata na phangdorakle amarom dana ngasidagi khurai maikeida total shutdown tougadouri Resident Institute of Medical Science Impal Rims the MBBS mangasoba semester da Dr. Tamlamba khurai thangjam legai digi sanaton athopung gi misigi langla langjil puthok trabanina hena kansin ba khongjang oina hayeng dagi khurai maikei total shutdown touragani aina Justice for Sanatun Athopum gi convener Moirang Them Loyal Lakh pana phongdokhre ngasi gi khorai thangjam lekai da pomisi gi unaba amada Moirang Them Loyal Lakh pana phongdokhibada Sanatun haukiba tha asigi taraka mangha da makut tungbundra magi ka da siraga leiramme aina jamna chingnani oiba mongda pau tarakhe imung manung gi miosina rems gi casualty da chalaga yenglubada makut matung da pullaga mananganda arumba put amana thomba gi mafam da natana I thokpa gi mafam khara su leiramme mamai da so phugi bagi mafam leiramba da natana oi thangba khongnau bida Athawu pot amana kakpagi machet ama yoromdre makhong da sulaikhom akangba paktun leirame thauri janbagi legislator maksud thauri sinba thungna tai thauri janbagi legislator maksu khauri sinba thungna tai mamisu usillambi marai tingthokte police na imung bangda hairakpada mioi marina thong kaukhaiga sangi ai adubo thong kaukhaiba gi mamidi tade sanaton gi masa adu mioi anina casualty da pukalakpani ainasu police na phangdokhiba leikre adubo mioi sing adu police na wahang phong tobagi pau housing phoba leite Misi asi losin na bahonare amadi khudam changtam sing mangan na bahonare aibagi sab jaba sing na balire aire makha tarakba atopa pau amadana mapanda khundariba manipuri sing tangdul aitana henba aige pandam de CM Myanmar Assam Bangladesh na singbada leiriba mapan manipuri sing na awaba amanangba madamda manipur da tumba yade apikpa purup sing ngak senbagi tangai fadaba lei haina minister nongthom berena phangdokre Assam ki Silchar Park Road leipa Rajiv Bhavan da pangthokiba Divisious Day 2021 ki thoram da chief guest oikiba minister na hai apikpa phurup sing asi ningthi ngak pi senbi bagi tangai fadaba leire mitai pangal sing asibu constitution ki kanglo pi du ngak pi senbi bagi tangai fadaba leike Manipur gi oina dit Narendra Modi nu sing balengak asina ILPPB re aike Assam da leiriba mitai pangal sing kari phibam da leire bagi aibadu nei ningai oire Kanna tangna badagi Assam Public Service Commission loba exam sing Manipuri lolda thabaya bagi ayaba pikibadu minister amadi Assam ki health minister da magna kanna tangna badagi oikibane minister da hai mikhil da mai pak tabagi wafum tongana thamlaga opposition da leba abasi thabak tobangam dabane minister amu oina mahaki pandamasi mapan Manipuri singbu jamna secure oiba ponsi marel amada hingan bangam nana pandam dane arwi the contents ngasi ki marwai pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yangbi bopna mo pathagachari channel asina tamta kanarabadi subscribe to video version subscribe to biro moloi na like and share to busu ka bigan puna mo amakhan thagachari